Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Manipurda nauna mikhal pangtokna fresh mandate ama lauraba khakta da santi hanjalakani haina saptagiri na phondorakli. National Highway Sing Free Movement Yahandana Thamliba asi Kukisinggi Seperate Administration Tuminna Pithokhrabra chingnare haina rupachandrana phondorakli. AR na Indo-Myanmar border da operate toba extortion ring ama tugai kray. Pausandona pijari. Manipurda nauna mikhal pangtokna fresh mandate ama lauraba makhakta da santi hanjalakani haina saptagiri na phondorakli. Haukiba chahi lisingani kulhumdagi me ahumdagi hauna thorakhiba irang asina maram oiraga Manipurda tangdu laitadaba phiyom amma mayoknariba asi athuba matamda assembly mikhal pangtokna miyamdagi fresh mandate ama lauraba khakta da santi hanjalakpa ngamgani haina AICC ki Manipur in charge ama oiriba Congress ki MP Saptagiri Sankar Ulagana phongdokrai ngasi MPCC na sinduna CV convention da pangthokpa vote chor gari chor haina mingthonba state level rally amaga mari lenena wangangduna AICC ki Manipur in charge Saptagiri Sankar Ulagana makhata na haikibada Congress ki demand di yamna chumi kangluki irang mayokna riba state asida nongna mikhal pangtokuna miyamna makhoi ki oiba government ama khallaba khakta da leiriba issue sing asi mapung phana loisinduna santi hanjimangangani leiriba issue asigi waroshin ama purakpa ngamdriba phawbadi state asida sati hanjalakpa ngamloi Congress ki maikedagi Manipur miyam gi damakta chap chana lepli loinana lamdam asida mapung phaba santi amasung machimana oibagi nushi chana ba phibamda purakna bagi damakta honagani state asigi assembly sheet hompu leibagi manungda BJP amasung masiga chaminariba party asigi MLA yankhai mangana leiduna sasan tawrabasu ningthina laingak sasan heitabana maram oiraga sahi asigi February thadagi state asida president role thamdana lakhibani Manipur da tholiba crisis asigi matangda Prime Minister Narendra Modi na hauzik phawda Tuminna laiselibasi yaningde Prime Minister Modi na Manipur da laktuna state asigi hauzik wariba phibam asigi matangda chapchaba wafam ama thamgadabani sahi ani helaklaba kangluk ki irang mayokna duna lakhiba state asida hauzik phaba Prime Minister Narendra Modi gi maikedagi Manipur da khongchat pangthoktana Tuminna laiselibasi yaningde adumakbu Congress ki luchingba Rahul Gandhi amasung AICC ki President Malik Arjun Kharge anidi state asida kayara khana lakrai Manipur da tholiba irang asiga mari lenena chahi asigi September 15 dagi October 15 phawda Congress party na Bharat sinba thungna national wide signature campaign chatharagani loinana miyoi crore taragi damak mathakta signature khomduna India gi president natraga election commission of India da submit tawragani BJP na Manipur da constitution violate tawre haukiba tha ani rongi mamang da su Congress ki maikedagi BJP na Manipur da constitution violation tawriba asigi matang da miyam da mayek sena khanganaba program pangthokiba leikhrei Congress ki maikedagi Manipur da election pangthoktuna democratic government ama laktriba phawba leptana hona kigani haiki National Highway Sing Free Movement Yahandana Thamliba si Kukisinggi Seperate Administration Tuminna Pithokhrabra chingnare haina rupachandrana phongdorakli Kangluki irang namaram oiraga hauzik phawba chathok chasin tawba yadana lerakhiba National Highway Sing da center gi maikedagi free movement yahalagani haina phongdokhraga ngasi phawba karimata tawba ngamdana leribasi Kukisinggi Seperate Administration Department Pithokhrabra haibagi chingnaba leire haina UPF ki president nongthombam rupachandrana ngasi konu mamangda leba lamyam besangling da pangthokiba UPF ki kuntare suba mapokumon thorang mari lenena phongdokrai mahakna makhatana haikibada UPF na hek saphonglakpadagi ngasi phawba tongan ba chingi lamsing da chatuna idea of Manipur gi wakhalonda yalhomi sing nungshi chanana leminana ba honaduna leinge marak asida lona yadaba mapandagi changlapa mitop singna Manipur thugaina ba honarakpa amasung aranba yumpham yaudaba report ama PUCL da phonglakpasi UPF na akanwa mong da condemn tawi UPF na pamsabadi hauzik tongan ba relief camp sing da leriba IDP sing athubada mayumem da hanjel hanbani Manipur da India da pullubagi phangpham thokpa haksing chapchana phangandana idea of Manipur gi wakhalonda khundaminari ba yalhomi kanglup phurup sing nungshi chanana leminabasini UPF ki apamani haiki panba yabadi ngasigi thoram aduda NIPCO gi vice president Virendra Chingakham MAPI Council ki president KC Romeo UCM ki president YK Duren AMPF ki president K Thoiba Kada ki president S Priyo Kumar na presidium member oina saruyakhi Loinana retired head of department Political Science Department Imphal College
K. Sajitna resource person oina sarugaki. Ngasi thoram aduda ireibak iramgidamakta thawaina pon thapikhraba thobusinggi mafamda minute ani tumina leptuna ikai khunnabasu utki. AR na Indo-Myanmar border da operate toba extortion ring ama thugai khrei. Assam Rifles na Indo-Myanmar border ge area da criminal gi oiba thawong sing lakshinaba amadi law and order maintain toba ga mari lenena paikhalakiba thorangi manung chana border area da operate toba achoba extortion ring ama thugai kibaga lenena thodog adu da chenaba miyoi ama fare hari. Assam Rifles ki pawa mana haribana intelligence ke akhanaba paw ama phangwadagi Technopol district ki manung chanba border town moregi yamna naknana leiba Howland 5 area da haukiba August 16 Assam Rifles local police amasung paramilitary unit singna yum singda changduna thiba humbigi tabak chathabada extortion ring asigi maru eba miyoi asi fagat pangam khibani farba miyoi asi criminal gi thawong kaya chathariba village volunteer eastern zone gi kangu singa mari lenaramgani habigi chingnaba lei miyoi asidagi extortion network operation amasung khutlai smuggle tawbaga mari lenana digital prop singyaba mobile phone amasu fagale hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Governor na review meeting pangthokrai. Manipur ki Governor Ajay Kumar Balana ngasi Ras Bhavan da Indian Red Cross Society Senapati District Branch da ambulance ama khusena krai. Thoramadu ki makha chatharakpa oina Governor na chair loduna status gi healthcare delivery abasi fagat hanabagi matang da review meeting ama supang thokrai. Review meeting aduda State Health Mission Society ki official singna state asigi healthcare ka mari lenena paikhaliba major scheme sing maru aina Pradhan Mantri Jan Arogya Yojana Chief Minister gi haksal gi tengbang amasung Manipur Health Service ki matang da detail oiba update sing present mayek sing thamki Khana nainaba adu maru aina society asigi section khudimakta healthcare quality asi fagathan bayauna healthcare ka mari lenena seldhongi khudong chadaba kaya leriba asigi matangda mayek sengna khanaki lenana governor ki makedagi healthcare ka mari lenena center amasung state sarkar ki makhada paikhaliba medical benefits sing state asigi mipum khudimakta fanghanaba mathau taba thabak sing paikhanaba mari lenaba officer sing da direction piki ngasigi mifam aduda Manipur sarkar ki additional chief secretary finance BK Kumar Dewagan, Secretary to the Governor Sumant Singh Amadi, Health Department ki senior official kaya susarugaki. Amarom da Governor ki maikadegi Indian Red Cross Society Senapati District Branch da ambulance kusina kiba aduga mari lenana Indian Red Cross Society ki maikadegi Governor na district adugi healthcare service fagarhana ba honoriba kaya adugi damakta thagat fongdoki. Manipur da athubada miyam gi lengak amadi laklagani matamdi haibangamde haina speaker na phongdorakli. Manipur da atoba matamda miyam gi lengak amadi soidana laklagani adubu karama matamda lakadagi haibadudi haibangamde haina assembly ki speaker TH Seperate na ngasi Imphal East ki Baigyabati lekai de lebak mahaki mayumda Indo-Myanmar Sports Association singzamayum nam lekai gi players sing da track suit yanthokpagi thoramga mari lenen phongdokhrei Mahana Makatana Hakibida Manipur da popular government amathamba habisi miyamgi apambani aduga politics toriba ekhoigisu apambani adubu karama matamda semgadage habidudi ekhoigi khutta leiba natabani na haibangamde irang asina maram oirga lanjelaktuna tongan ba relief camp ta leriba IDP sing makhoi gi hanigi mayum singda hanjinaba lengana soidana silakani national highway sing athubada free movement lehelagani habigi thazaba leire hiramasigi matangda Bharat Sarkar amasung mari lenaba stakeholders singa yamna kana wari sanaduna honari haiki military junta na northern San state amasung Manjalegi area ayamba control tawrei Myanmar gi rebel singna hana control toramba mafam kaya military junta na leptana control tawba hore northern San state amasung Manjalegi zaga ayamba su military junta na mapungfana loksin bangamle adumapu kyam koma taba lambi gi saruk ayambadadi tang National Liberation Army na athingba pibadigi yamna khumang chawsin bangamdri military junta gi maiketigi nawang kiodagi na mogoke phawagi sharuk ayambadi control tore makhata na tang National Liberation Army na control toriba kyam kome area da changsin na bahona badadi mapungfana mai pakpangamdri Nongpen Kyam Kame Road ki saruk singda hanadagi hona tang National Liberation Army na station tawduna leibana military junta na mafam adu lokshin na bahona bada awab oiri adubu military junta gi maikadagi jaga sing aduda akan mamongda air strike amasung
artillery attack kaya leptana chathari ngarang numidang pung 12 rom tabadagi hauna jaga sing aduda military junta na akan momongda air strike chathabada mishimina kaya su yaure adumapu military junta gi maru oiba supply line ama oriba nawangkyo manaki Myanmar gi itihasik oriba railway bridge ama Haukiba August Kunmari da reversing na bomb season aduna Thugai Kiban Maram Oraga Juntagi Battalion Taruki supply routes in Takre Juntagi air strike amasung artillery strike aduna Maram Oraga Nongpen Kiam Kome Road Taleba Khul Kayagi Khunja listing Taragi Matakta Lanjina Kre Kara Amana Sopadagi Khulsing Aduda Chentopangam da Leri Amaromda Arakan Army na control toriba Rakhine state ki jaga singda military junta gi makedagi chana thana basing pushin bada athingba kay apiri haukiba tang kuntaruk ki numidang dasu Rakhine state leriba Smart U gi Northern town singda military junta na air strike chathakre thodoga gi matangda military junta gi makedagi karigumba wafam amata phangdopa laite adubu mafam adugi khunja singna phangdoki bada air strike adu da pikliba angang yawna miyoi tarani thoi building akai atoising adugi marakta phunjingkhre Constant Rakhine da township Taratre Labigi Manunda military junta na Hosipawda township Ahumdagi Hena Lokshin Bangamdri Adubu military junta gi Maketegi Makata ba townsing Lokshinaba Hosiksu Makata ne airstrike Chathari Hadi Rongmai area da Makhal Amatagi Hingsagi Todok Sing Tokhan Bigan Haina Fangdorakli Manipur, Assam, amasung Nagaland yauna Rongmai Singna Kundariba Mafam Singda, NSCN IM amasung JUF yauna Naga Revolutionary Group Amatana Hingsagi Oba Thawong Sing Tathabiganu Haina, Rongmai Miyamgi Mahusilaga, Rongmai Naga People Organization na Apil Taurakli. Organization asigi President Sangamlung Kamaina Thadurak Chirolamada Haribana, Tha asigi Kumapanda Athoba, Hypo Jadonangi, Marfudara Marishuba, Martia Random Pangtoktuna, Ikai Kumnabu Nabagi Damakta, Hosik Asi, Jaliarong Miam Maruina, Zome, Liangmai, Rongmai, Amasung, in pushing that Yamnakan Tarang Toriba Matamni, Maramaduna, NSCN, IM Amasung, JUF Nachingba, Revolutionary Group Singna, Numit Asida, Atoba, Hypo Jadonangi Mapamda, Ikai Kumnaba Unabagi Tarang Tori Habisukangle, Adomapungarang, Tamenglong District Manung Chanba, Taudai Zang that Nakalanigi Marakta, could talk Nabagi Todok Adu Yamna Labak Tibani Hainafongdorakli. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu aroibada maroiba pau amuka na pizari Manipur da nauna mikhal pangtoktuna fresh mandate ama loraba khaktada santi hanjalakani haina sabtagiri na phangdorakli National Highway Sing Free Movement Yahandana Thamliba asi Kukisinggi Seperate Administration Tuminna Pithokhrabra chingnore haina rupachandra na phangdorakli AR na Indo-Myanmar border da operate tawba extortion ring ama thugai khrei Matang asida Loyalam E-PAO na namidangi pau bibil lezare tabili bakudi mapu amuka hana kurumjari